Hello ma'am. Numit kharani mamangda Erich von Danikan haiba nupa ama leikidre hena social media da share tawnarai post ada aina Erich von Danikan se sigi se yamna maming chatli bise karigino se sigi matangda aina khangjaba khara haijage. Erich von Danikan se author ni ayiba mani ada magi larik ani yamna maming chatli aina khangjabada Chariots of God haibamga Gold of God haibamga haidi laigi tongnaba kaino dolai adaidi laigi sana aina sumaina atran dok patai ada kaino se mayamna Charles Darwin theory of evolution ke Charles Darwin gi maming tanaramani Charles Darwin gi matungina kaino se mi haurakpase yam tamna evolution thua kanda yonga miga gi ancestor dagi tamna evolution che thua ga miga yonga se khaina gimni adu moise cousin ni haina sumaina kaino se Charles Darwin na magi evolution ki theory se sumain pi ada Erich von Danikan sina kaino mana siga mana daba kaino proposal ma pi ada mana larik se hek phongpa matamda kaino se kari haitare miyamgi kaino se attention se yam kan chingjin gi haitare kaigino de iman mana daba kaino hypothesis proposal ma puthok padana tana mana adugi mana hairibdo adugido yam kan yet khiba larik sida hojik ti kaino se wider scientific community da mana kaino propose tori se chigi se yam yana yam kan yana de haidi traction do leite pagna scientist amani khara kaino yana bi yaugi yana di mana di hai ada kaino se ai kaino adusu makhada panjarake ada hojik kaino gi mana propose to ise karino aduga kaino se lyric sida kari yawe do adugido aina khangjaba do samlapna haijage Erich von Danikan sina hairi sina kaino gi graha topada planet atopa athapa universe ki atopa mafamda kaino se intelligent life form haidi wakhan khan nganba kaino jiwa lei sineba man haise ada mana hairiba life form se miyoi bagi science and technology prithvi da leiba science and technology se masidagi yam hena chawkhatli sineba ada matam amada thaina sumaina intelligent life form ani se sigi marak sida lan soknagi hai kaino khoi space war kaino gi science fiction da space war kai ka kaino tawise sigi type da lan soknagi hai aduda maithi raba group sina kaino moigi spaceship da tongaga paira akanda prithvi sida load khi sine mana haise aduga lola matungda kaino gi prithvi da leiramba yong se sida genetic experiment tawrakanda miyoi base semgi sine mana haise aduga hojiki yong dagi olapa mi haidi akhoina asumaina atopa space dagi lakhiba intelligent life form se akhoina lai ni na lat khi sine sumain tawdana kaino se yam atenba kaino se magi kaino theory se sini aduga lyric se dadi kaino se sigi wa se kaino yam tena palleba hari yam sang ibana teba sigi wari se aduga hojiki lyric ani ain hariba lyric ani sidadi maru oinadi mana hariba
ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯂꯤꯕ ꯊꯤꯑꯣꯔꯤꯁꯦ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯁꯤꯒꯤ ꯁꯄꯣꯔꯇꯤꯡ ꯑꯦꯕꯤꯗꯦꯟꯁ ꯍꯥꯏꯗꯤ ꯀꯔꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯐꯪꯕ ꯄꯣꯠ ꯆꯩꯅ ꯀꯔꯤ ꯇꯧꯅꯕꯁꯤꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏꯕꯁꯦ ꯁꯤ ꯌꯦꯠꯄꯁꯤꯅ ꯁꯔꯨꯛ ꯑꯌꯥꯝꯕꯁꯦ ꯀꯚꯔ ꯇꯧꯋꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕ ꯈꯔ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯖꯤꯞꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯌꯥꯗꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯁꯦ ꯄꯤꯔꯥꯃꯤꯠꯁꯦ ꯊꯦꯡꯅꯩꯌꯦꯕ ꯄꯤꯔꯥꯃꯤꯠ ꯅꯠꯇ꯭ꯔꯒ ꯄꯤꯔꯥꯃꯤꯠꯀ ꯃꯥꯟꯅꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯦꯡꯅꯩꯌꯦꯕ ꯄꯤꯔꯥꯃꯤꯠꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯀꯩꯅꯣꯁꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯑꯗꯨꯒ ꯍꯥꯏꯔꯨ ꯇꯥꯔꯗꯤ ꯄꯤꯔꯥꯃꯤꯠ ꯁꯥꯔꯤꯁꯦ ꯉꯛꯑꯦꯗꯤ ꯄꯤꯔꯥꯃꯤꯠꯀꯤ ꯁꯦꯝꯃꯤꯕ ꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯨꯡꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯡꯗꯣ ꯀꯩꯅꯣ ꯖꯤꯑꯣꯃꯦꯇ꯭ꯔꯤꯛ ꯁꯦꯞ ꯑꯃꯗ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯊꯥꯡꯒꯠꯂꯀꯥꯟꯗ ꯆꯞ ꯆꯥꯅ ꯁꯦꯝꯕ ꯍꯥꯏꯁꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣ ꯁꯥꯏꯟꯇꯤꯁꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯐꯖꯅ ꯉꯝꯗꯦꯕ ꯊꯥꯖꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯀꯩꯅꯣꯒꯤ ꯅꯨꯡꯁꯤꯡꯗꯣ ꯀꯃꯥꯏꯅ ꯊꯥꯡꯒꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯍꯥꯏꯄꯣꯊꯤꯁꯤꯁ ꯈꯔꯕꯨꯗꯤ ꯂꯩ ꯑꯗ ꯍꯥꯏꯄꯣꯊꯤꯁꯤꯁꯁꯤꯡꯁꯤꯗ ꯀꯩꯅꯣꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯏ ꯈꯨꯗꯝ ꯍꯥꯏꯅꯕꯗ BBC-ꯗ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯒꯤ ꯇꯦꯂꯪꯒꯥ ꯑꯆꯧ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯁꯨ ꯌꯥꯎꯏ ꯑꯗ ꯀꯩꯅꯣꯁꯤ ꯄꯤꯔꯥꯃꯤꯠꯀꯤ ꯃꯥꯒꯤ ꯁꯦꯞꯁꯤꯗ ꯅꯠꯇꯅ ꯀꯩꯅꯣꯒꯤ ꯄꯤꯔꯥꯃꯤꯠꯀꯤ ꯑꯩꯅ ꯑꯃꯦꯔꯤꯀꯥ ꯑꯗꯩꯗꯤ ꯀꯩꯅꯣꯗꯁꯨ ꯑꯦꯁꯤꯌꯥꯗꯁꯨ ꯄꯤꯔꯥꯃꯤꯠ ꯐꯪꯉꯦ ꯍꯥꯏ ꯑꯗ ꯁꯦꯞꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗ ꯃꯇꯝꯗꯨꯗꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯗꯒꯤ ꯑꯃꯐꯥꯎ ꯆꯠꯄ ꯍꯥꯏꯁꯦ ꯉꯝꯄꯣꯟꯇꯦꯕ ꯃꯅꯤꯄꯨꯔꯐꯥꯎꯇꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯤꯇꯪ ꯖꯦꯅꯦꯔꯦꯁꯟ 2-3ꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯁꯦ ꯀꯩꯅꯣꯗ ꯏꯝꯐꯥꯜ ꯀꯩꯀꯥꯗ ꯂꯩꯕꯅ ꯑꯁꯥꯝ ꯀꯩꯀꯥ ꯆꯠꯄ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯚꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯀꯩꯀꯥ ꯆꯠꯄꯁꯤꯐꯥꯎ ꯌꯥꯝ ꯊꯥꯞꯅ ꯆꯠꯂꯦꯅ ꯈꯟꯅꯔꯝꯃꯤꯅꯦꯕ ꯍꯧꯖꯤꯛꯇꯕꯨ ꯀꯩꯅꯣꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯉꯝꯕꯩ ꯋꯥꯅꯤ ꯑꯗ ꯄꯤꯔꯥꯃꯤꯠ ꯀꯩꯀꯥ ꯁꯥꯕ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯆꯍꯤ 1000 ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯑꯗ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯑꯗꯩꯗꯤ ꯏꯖꯤꯞꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯄꯤꯔꯥꯃꯤꯠ ꯁꯥꯏꯁꯦ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯏꯅꯣꯁꯦ ꯁꯤꯒꯤꯁꯦ ꯈꯟꯕꯗ ꯋꯥꯠꯂꯦꯕ ꯑꯗ ꯑꯦꯔꯤꯛ ꯕꯣꯟ ꯗꯅꯥꯏꯀꯟꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯦꯂꯤꯖꯦꯟ ꯂꯥꯏꯐ ꯐꯣꯝ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯀꯩꯀꯥ ꯂꯩꯕ ꯏꯟꯇꯦꯂꯤꯖꯦꯟ ꯂꯥꯏꯐ ꯐꯣꯝꯅ ꯃꯣꯏꯅ ꯇꯥꯛꯄꯤꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗ ꯀꯩꯅꯣꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯍꯧꯔꯛꯄꯗ ꯀꯩꯅꯣꯒꯤ ꯑꯃꯦꯔꯤꯀꯥꯗ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯩ ꯑꯗ ꯁꯨꯔꯨꯡꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡ ꯑꯆꯧꯕꯁꯦ ꯀꯛꯑꯒ ꯁꯦꯝꯕꯅꯦ ꯁꯨꯔꯨꯡꯁꯦ ꯑꯗ ꯀꯛꯄꯗꯁꯨ ꯄꯨꯔꯥ ꯖꯤꯑꯣꯃꯦꯇ꯭ꯔꯤꯛ ꯁꯦꯞꯁꯦ ꯌꯥꯝ फजना कनो हदी याम खुलाइदो याम अफब खुलाइ सिजिन्नरगा कक्पा मानबगी मोंगना तौवे अदा अदुगी मतमदुदा कनोसे फंगमगदो खुलाइदो अदुइदुना कनोसे नोंदो अदुमाइना कक्पा ngमोइसिने मान हाइसे मपानदगी अतोपा कनोदगी लाकपा स्पेसदगी लाकपा एलियन नत्रगा इंटेलिजेंट लाइफ फॉर्म की पोरइबा मोगी टेक्नोलॉजी नुंग सौदोखन ngamba लेजर गुम्बगी पोइता समो ओइता सु टेक्नोलॉजी अमा सिजिन्नरकांदा कनो सेम ओइरमगनी सिनेबा इवन पिरामिड की कनो की इजिप्ट लेरिबा पिरामिड की मनुंगदा निंगथौ कैकागी असीबा हक्चांग थमनबा कादो अदु सेमबा कादुगी मागी फक्लांग नुंग अमै मथक्ता अमा नन्नरगा सेमिनी अदा अदुबौत हजकी थमनरिबा अमागी मथक्ता नुंग अमा थमगा सेमिदो अदुबौत कनो नुंगी शेपतो चप मानदना नुंग अनीगी कारकता कनो क्रेडिट कार्ड फाउ कनो इंजिन बचंदी हाइदी
ꯐꯖꯅ ꯋꯥꯇꯔ ꯇꯥꯏꯠ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯁꯦꯝꯃꯤ ꯍꯥꯏꯅ ꯑꯗꯨꯒꯤꯁꯨ ꯀꯩꯅꯣ ꯄꯤꯔꯥꯃꯤꯠ ꯏꯖꯤꯞꯀꯤ ꯄꯤꯔꯥꯃꯤꯠꯇꯨꯗꯁꯨ ꯂꯩ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯒꯤꯗꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡ ꯑꯆꯧꯕ ꯍꯨꯠꯂꯒ ꯁꯦꯝꯕꯗꯨꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦꯕ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯦꯂꯤꯌꯟꯗꯣ ꯏꯟꯇꯦꯂꯤꯖꯦꯟ ꯂꯥꯏꯐ ꯐꯣꯔꯝ ꯃꯄꯥꯟꯗꯩ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯕꯤꯗ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯉꯝꯃꯣꯏ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯇꯣꯞꯄ ꯈꯨꯗꯝ ꯃꯥꯅ ꯄꯤꯕꯗ ꯀꯩꯅꯣꯒꯤ ꯀꯦꯞ ꯄꯦꯟꯇꯤꯡꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯊꯥꯏꯅꯒꯤ ꯁꯥꯔꯝꯕ ꯃꯣꯗꯦꯜꯒꯨꯝꯕ ꯈꯔ ꯎꯠꯂꯤ ꯑꯗ ꯃꯣꯗꯦꯜꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀꯩꯅꯣꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯅꯠꯇ꯭ꯔꯒ ꯀꯣꯁꯃꯣꯅꯣꯠ ꯅꯠꯇ꯭ꯔꯒ ꯇꯥꯏꯀꯣꯅꯣꯠ ꯍꯥꯏꯁꯦ ꯁꯤꯅ ꯎꯞꯄ ꯀꯩꯅꯣ ꯐꯤꯗꯣ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯩ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗ ꯀꯩꯅꯣꯒꯤ ꯑꯃꯦꯔꯤꯀꯥ ꯅꯠꯇ꯭ꯔꯒ ꯄꯨꯔꯥ ꯀꯩꯅꯣ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯦ ꯔꯁꯤꯌꯥꯗ ꯀꯩꯅꯣ ꯀꯣꯁꯃꯣꯅꯣꯠ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯆꯥꯏꯅꯥꯗꯅ ꯇꯥꯏꯀꯣꯅꯣꯠ ꯍꯥꯏꯅ ꯈꯪꯅꯩꯌꯦꯕ ꯑꯗ ꯃꯥꯅ ꯀꯩꯅꯣꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯦ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯏꯟꯇꯦꯂꯤꯖꯦꯟ ꯂꯥꯏꯐ ꯐꯣꯝꯗꯣ ꯑꯗꯨ ꯎꯕꯗꯒꯤ ꯃꯣꯏꯅ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯃꯣꯗꯦꯜꯗꯣ ꯁꯥꯈꯤꯕꯅꯤ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯒꯤ ꯄꯦꯟꯇꯤꯡ ꯈꯔꯗ ꯀꯩꯅꯣꯒꯤ ꯑꯇꯤꯌꯥꯗ ꯂꯤꯟ ꯀꯩꯀꯥ ꯌꯦꯛꯄꯒꯤ ꯀꯩꯅꯣ ꯗ꯭ꯔꯣꯌꯤꯡꯒꯁꯨ ꯊꯦꯡꯅꯩ ꯑꯗ ꯃꯥꯅ ꯑꯥꯔꯒ꯭ꯌꯨ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁ꯭ꯄꯦꯁꯁꯤꯞ ꯀꯩꯀꯥ ꯑꯗꯩ ꯔꯣꯀꯦꯠ ꯀꯩꯀꯥꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏꯕꯨ ꯁꯥꯕꯤꯕ ꯑꯇꯣꯞꯄ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯖꯤꯕꯗꯣ ꯑꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯀꯩꯀꯥ ꯇꯣꯡꯉꯒ ꯄꯥꯏꯔ ꯆꯠꯄꯗꯣ ꯑꯗꯨ ꯎꯕꯗꯒꯤ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯪꯖꯕ ꯂꯤꯟ ꯀꯩꯀꯥꯗꯣ ꯑꯗꯨꯒ ꯆꯥꯡꯗꯝꯅꯔꯀꯥꯟꯗ ꯌꯦꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯦꯛꯂꯦ ꯑꯗ ꯑꯩꯅ ꯍꯧꯔꯛꯄꯗ ꯀꯩꯅꯣꯁꯦ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯅꯤꯗꯪ ꯃꯁꯤ ꯁꯞꯄꯣꯔꯠ ꯇꯧꯈꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯈꯤꯗꯦꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏꯕꯜꯒꯤ ꯄꯦꯁꯦꯖ ꯈꯔꯗ ꯀꯩꯅꯣꯁꯤꯅ ꯑꯦꯔꯤꯛ ꯚꯣꯟ ꯗꯅꯥꯏꯀꯟꯁꯤꯅ ꯕꯥꯏꯕꯜꯒꯤ ꯄꯦꯁꯦꯖ ꯈꯔꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯈꯔ ꯌꯥꯎꯏ ꯂꯥꯏꯒꯨꯝꯕꯒꯤ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯈꯔ ꯌꯥꯎꯏ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯤꯅ ꯑꯦꯔꯤꯛ ꯚꯣꯟ ꯗꯅꯥꯏꯀꯟꯁꯤꯅ ꯃꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯁꯦ ꯁ꯭ꯄꯦꯁꯁꯤꯞ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯀꯨꯝꯕꯒꯤ ꯗꯥꯏꯃꯦꯟꯁꯟ ꯅꯠꯇ꯭ꯔꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯆꯨꯅꯩ ꯍꯥꯏꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯨꯗ ꯀꯩꯅꯣꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃꯅꯔ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯥꯏꯅ ꯕꯥꯏꯕꯜ ꯐꯥꯒꯠꯂ ꯌꯦꯡꯀꯥꯟꯗ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯣ ꯑꯗꯨꯒꯤꯗꯣ ꯍꯣꯏ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯈꯔ ꯃꯥꯟꯅꯩꯌꯦꯅ ꯌꯥꯅꯈꯤꯕ ꯍꯥꯏꯗꯤ ꯌꯥꯈꯤꯕ ꯁꯥꯏꯟꯇꯤꯁꯀꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅೋ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤꯒꯨꯝꯕ ꯈꯔꯅ ꯀꯩꯅꯣ ꯌꯥꯈꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯌꯥꯝꯕꯅꯗꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯗꯥꯔꯋꯤꯟꯒꯤ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟꯁꯦ ꯇꯞꯅ ꯇꯞꯅ ꯀꯩꯅꯣꯒꯤ ꯌꯣꯡ ꯑꯃꯗꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯤꯒꯤ ꯑꯦꯟꯁꯦꯁꯇꯔ ꯀꯃꯟ ꯑꯦꯟꯁꯦꯁꯇꯔꯗꯒꯤ ꯇꯞ ꯇꯞꯅ ꯏꯚꯣꯜꯞ ꯇꯧꯔꯛꯄꯅꯦꯁꯦ ꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯌꯥꯅꯩ ꯁꯥꯏꯟꯇꯤꯐꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯗꯣ ꯃꯁꯤꯁꯤꯅꯤ ꯀꯩꯅꯣ ꯑꯦꯔꯤꯛ ꯚꯣꯟ ꯗꯅꯥꯏꯀꯟꯁꯦ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯩꯗꯧꯕꯒꯤ ꯃꯃꯤꯡ ꯆꯠꯂꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯑꯗ ꯀꯩꯅꯣꯒꯤ ꯏꯟꯀ꯭ꯋꯤꯖꯤꯇꯤꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯪꯅꯤꯡ ꯈꯣꯠꯅꯤꯡꯕ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯈꯪꯅꯤꯡ ꯈꯣꯠꯅꯤꯡꯕ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛ ꯃꯈꯜ ꯃꯈꯜꯒꯤ ꯀꯩꯅꯣ ꯄꯥꯕ ꯄꯥꯝꯖꯕ ꯈꯔ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯁꯨ ꯄꯥꯕ ꯄꯥꯝꯕ ꯃꯤꯅ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯃꯊꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯁꯤ ꯄꯥꯕꯗ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯆꯦꯔꯤꯌꯠꯁ ꯑꯣꯐ ꯒꯣꯗꯁ ꯑꯃꯗꯤ ꯒꯣꯜ ꯑꯣꯐ ꯒꯣꯗꯁ ꯃꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯁꯨ ꯂꯥꯏꯔꯤꯛꯁꯤꯗ ꯀꯩꯅꯣ ꯐꯣꯇꯣꯒꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯟꯀ꯭ꯋꯤꯖꯤꯇꯤቭ ꯑꯣꯏꯕ ꯃꯤ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯔ ꯌꯦꯡꯕꯤꯌꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤ ꯑꯗꯣ ꯃꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ